CM na makhan khulda satuna awaba nanglabasing unkhre CM singda operation tawbada khudong kaya sade phakhiwasing kanana bahotnari kuki gi khulga thangnana leiriba konsa khulgi khunja singna lanjena duna leiriba makhan village da Chief Minister Yumnam Khemsan Nagagi MLA Singalonya Nasatuna Awaba Taraba Nagagi Miamgo Unkhre Kangpokpi District ki Leilon Wi-Fi da Makhoi Taragani-pan Phajilurabatungda Nupi Angang Sing Taragani Thoi Thadораklaga Nupa Tarukna Hojik Fawba Thiba Khangdana Leiriba Awaba Nanglaba Imung Manungi Mio Singaduga Chief Minister Yumnam Khemsan ga Unaduna Wari Shanaki Thiba Khangdana Leiriba Makhoi Taruki Imung Manungi Mio Singna Chief Minister da Rescue Tawbina ba Kayarak Hana Haijaki Khongchat aduda Deputy Chief Minister Losi Dikho MLA Awangbo Newmai Laisio Kaising Zanghemlung Pamai Rum Muibha Ke Kumso Je Kumoso Kasim Basum amasung Haikam Dingo su Saruk Yaki Paumi Sing na Hangba Wahangi Paukum Piraduna CM na Hai Security Force Sing na Pak Sana Singi Asupa Umang Sing da Operation Taubaga Tampaki Lamda Operation Taubaga Kenaba Yamna Lay Singi Asupa Mapam Oibanina Operation Taubada su Kudong Chadaba Kayamaru Mayok Nay Lengak na Angam Bathak to Hotnaduna Thiba Khangdana Leiriba Makhoi Taruk Kanana Bahotnari Misam Fazan Kivagi Matangda Miamgi Thamoy da Fauriba Nunang Bapunamak Lengak na Sapsana Khangi Athuba Matamda fangkhre miyoi sing adugi khongul lidaba mathau taba thabak thoram sing leptana paikhatli hojik fawbagi oina naga taruk phabada chenabani haina singnaba miyoi mari phare konsa khulgi Simon Charangdi kauba amana paumi singda hai makhan khulda konsa khulgi miyoi sing kaya lanjena duna leiri mangkhra miyoi taruki imung manungi miyoi singna Chief Minister unaduna fajilaga thamliba sing kanbina ba haijaki amasung miyoi ba khunai gi mayokta thabak tawriba kuki terrorist sing adugi mathakta logi oiba thabak lokhat piu haina dakshin ki Chief Minister na makhan Baptist Church ta hangliba relief camp ta leiba konsa khulgi naga nupi amasung angang sing unakhi IDP sing na thengnari ba khudong chadaba kharadang oirabasu kokandana bagi pandamda Chief Minister na nomagi tangai fadana changdaba yadaba polam sing genthokhi hojik relief camp aduda miyoi 35 leiri Chief Minister na village community hall gi phibam yengsin khibaga loinana local authority amadi khulgi lusingba singa wari sanaduna mathau tarakpa matamda IDP sing lehenana bagi matangda khana nainakhi Delhi Police na KCP kangbu amagi lusingba taibanganba Delhi dagi fare mahakna haidorakpadagi nomai kyamarum kaksingdagi fare Kangleipa Communist Party KCP kangbu amagi chairman taibanganba Delhi gi mafam amadagi handakta Delhi Police na fare national media da phongnarakpagi paugi matung ina KCP taibanganbagi lusingba haubizam Dilip Allies taibanganba Delhi Police Special Cell Manipur Police amasung Central Intelligence Agency singi apunba kangbu amana sathakiba apunba operation amada mahakpu phaba ngamkhibani hairi security official singna phongdorakpagi matung ina mahak national capital da military network singi aronba meeting ama yawnana balakibani mahak Delhi yorakle haiba pau fangbadagi yamna kupna thijin humjilaba matungda mahakna leiriba mafam adu khangbangam kibani tongan ba criminal case kayada mayoknari ba taibanganba unlawful activist prevention act amasung atopa SARS kayamarum su mayoknari Thoksom Tony kauba miyoi ama kumjali singani ka taragani panda hat kiba thokdokta su mahak chenai masida sunatana miyamdagi namhaduna sel khaiba kihan khangan bana singba kayada su chenai mahakpu wahang pahong sathabada Kakching district ki mafam amada yamlaba khutsu khulai amasung militant gi thabak thoramda sijinaba masak mathum kayamarum losenduna thamle haiba khangba ngamki mafam aduda su operation chathabada AK-46 rifle khara insas rifle khara self loading rifles SLR khara M4 rifle khara light machine gun khara su fagat pangamle masigi sumathakta security personnel singna high explosive bomb yankhai ga mathoi para bomb ani detonator taramathoi amasung lethal cell sing fangbangam khi pumna magasigi mathakta tongan ba makhalgi kapa yariba nongmai maru lising ani ahangba magazine sing bag sing tarpaulin set sing Geo Airtel gi sim card sing Redmi 13C mobile phone amasu recover tawbangam khi mangondagi fariba khusu khulai sing adu hojik Manipur da thokliba irang sing da chenai haina police na maral siri panba yabadi Kangleipa Communist Party amasung Manipur da base tawba tongan ba lalholup kayamarum anti law gi makhada ben tawduna leiribani makhoina namduna miyamdagi sel khaiba mihat mipun gi thawdo kaya da su chenai hairi Thyroid ki asoiba leibana nupi sing miron bangam dabani report pukning wakhal langtak na ba punsi mahing soiba amasung
tumba sabagi matam naidabana maram oiraga naha oiribi nupisingda thyroid ki asoiba leibagi chang wangkhalakle thyroid ki asoiba leirabadi maram isa sadana hakchang chokthaba hakchang ki arumba hengalakpa samkenba amadi thagi khongkap sang naidabana singba thawong sing ohelai India IVF fertility gi co-founder amadi medical director Dr. Rishika Sahai Shuklana hai khi madudi thagi khongkap sang naihenba masung miron bagi matangda thyroid hormone yamna maru oiba thaudang lawi hormone makhal asida asoiba leirabadi hakchangna reproductive hormone marang kaina puthokpa ngamhande maduna maram oiraga nupi singna miron bangamdabani mirolingai manungda thyroid ki asoiba leiraklabadi tha sudana angang unaba blood pressure wangkhalakpa amadi arumba sudaba angang pokpana singba ohelakpa yai maram sadana hakchangi arumba henkalakpa hakchang sokthaba samkenba maram leitana khoirang khoisaunaba natraga thagi khongkap sang nairaktaba thengnarabadi thoksadaba khak tawroidabani icham chamba thyroid ki screening tawraga kari asoiba leibagi haibadu irai laina khangdokpa ngami haina IVF ki specialist amasung gynae laparoscopic surgeon and bagirthina phongdokhi Greater Noida gi Kailash Hospital da consultant ops and gynae oina leiba Dr. Ghonia Disa Ramesh bhaina phongdokhi bagi matung ina thyroid ki asoiba leibagi thawong asi nupi ayambana thoksana de thyroid ki sang wangkhalakpa natraga hantharakpana hormone gi khal kahelaktuna thagi khongkap sang nai hande amasung miron bangam hande malem gi oina angang pokpa yabagi chahi matang leiriba nupi sada kundagi kunmanga fawba hyperthyroidism amasung hypothyroidism gi khudong chadaba mayoknari thyroid hormone hengalakpagi thawongbu hyperthyroidism amasung hantharakpagi thawongbu hypothyroidism haina khangnai thawong animak nupi singidamakta di khudong thiningai oi haina Pune gi DPU super speciality hospital da endocrinology gi head of department oina leiba Dr. Anil Mena na phongdokhi IVF natraga khusem gi oiba pambaina miron ge khanba nupi singdasu thyroid ki asoiba lehendana ba hotna bagi tangai fadaba lei hormone makhala sigi chang wangba natraga hanthaba thoklabadi khusem gi pambaina miron ba tarabasu puknungda leiriba angang sing haksel da khudong thiba tholakpa yai hairi yelhou furup25 punsinduna Manipur kanana ba warep laukhre kuki militant singi lusingba PS haukip amadi thanglian pau guite gi ifiji mai thakre lamda masigi yek salai leiba yelhou mi singda mapandagi sangsilakli ba mitop singna landarakli ba si yelhou mi furup khudingmak amata oina punsinduna thengna minana bagi damak ngasi Federation of Haumi gi miteng makhada lamda masida leiminari ba yek salai kunmanga gi oiba indigenous mit haina mingthonba miam gi oiba mifam ama palace compound da leiba iboyai sumang lila sanglel da pangthoklaba matung miam gi oiba khongchat ama iboyaima sumang lila sanglel dagi hauduna hapta kangjaibung gi lambi koiduna laklaga iboyaima sumang lila sanglel da amuk punki khongchat adu loiraba matung lamdam asigi yelhou misingda landabada asoba thaudang lawriba Myanmar dagi sangsilakhiba mitop singna linkhalakhiba kuki terrorist KNO gi president PS haukiba madi ZRO gi president thanglian pau guite gi ifiji miamna mai thaduna khongjang changsinki khongjan aduga mari leinena Federation of Haumi gi president sapamcha jadumani na phongdokhibada haujik lamdam asida mapandagi sangsilakliba mitop singna yelhou mi singda landarakliba lanasi aikhoi puna thengnaminna dravadi mai pakpa ngamloi tampa khaktana Manipur oiba yaroi chinga masung tampakta khundaminariba yek salai leiba yelhou furup sing amato oina punsilaba matungda apunba Manipur ama sagatpa ngamgani haujik mitopna yelhou mi singda chatharakliba lanasi center amadi state government na loisingani haiba thajaba ngamdre thokliba lana sida nupi angang yauna mioi kaya hatkhiba amadi national highway singda kuki singna blockade tawduna misa miyam da awaba kaya pirabasu lenga kasina khangsin usinadana lambi thong sangabada oina mai onsinduna leiri maram aduna Manipur thugaina bo honariba singa sigi mayokta lamdam asida leiminari ba yelhou furup sing amata oina thengnaminaduna yeknaba singbu maithiba pinaba apunbagi warep lawminaba mathau tai haina phongdokhi ngasi pangthokhiba indigenous meet aduda yek salai leiba yelhou furup kunga mangagi sing amasung tampakta gi lakpa mioi lising kayana saruk yaduna yelhou mi sing amata oina punsinbagi sakta madu utkhibaga loinana ngasidagi yek salai masa sing punsille aikhoi amuk hana khainararoi ireipagasi aikhoi amata kanminagani aikhoi punsinaduna yeknaba sing maithiba pirasi haiba kholaw kaya su lawkhi Phajinkiba Nagamisam Taruk Thadok Trifawwa economy blockade ki khongjang chathakigani Lydia
था असिगी तरागा हुमदोइदा कुकी टेरोरिस्टसिंगना फाजिनखिबा नागा इसिल इनाउ तरुक थादोरउ हाइना यूनाइटेड नागा काउंसिल की मिटिंग मखादा संगसिलखिबा मतम कक्तबा इकोनॉमिक ब्लॉकेड ngasiदगी हेना खोंजंग कंसेनख्रे हिरम असिगा मरी लेनना कंगलातोंबी विलेज की वॉलंटियर लिडियाना फोंदोरखिबदा नुमित 15 सूरबा कुकी सिंगना फाजिनखिबा नागा इसिल इनाउ सिंग अथुबदा थादोहलउ चथरिबा इकोनॉमिक ब्लॉकेड तौरिबा असि फाजिनखिबा मियोय तरुक अदु थादोपिरउ हाइना सथबनी इकोनॉमिक ब्लॉकेड मनुंगदा ललोल इतिकी पोलम पुबा यारोय इमुंग मनुंगी तंगाई फदबा पोलम खक नतना फाजिनखिबा मियोय तरुक थादोक्ट्रि फावबा मतम कक्तना इकोनॉमिक ब्लॉकेड की खोंजंग असि संगसिनखिगनी हाइखि कुकी खुंजा 10 फाजिनखिबबु अथुबा मतमदा थादोपिरउ हाइना इमुंग मनुंगी मियोयसिंग यावना खुंजासिंगना सिट इन प्रोटेस्ट चथख्रे था असिगी 18 मसक खंगदबसिंगना कांगपोक्पी डिस्ट्रिक्ट की ताफौ कुकी खुलगी खुंजा 13 फाजिनखिबदगी थीबा खंगदना लेरिबा असिगा मरी लेनना ngasi कांगपोक्पी डिस्ट्रिक्ट हेडक्वार्टर्स ता अनौबा कुकी खुंजासिंग अमसु फाजिनदुना थमलिबा खुंजासिंगी इमुंग मनुंगसिंगना सिट इन प्रोटेस्ट चथख्रे कुकी खुंजासिंगना फाजिनदुना थमखिबसिंगी मायोक्ता लेप्तना चथरकलिबा खोंजंगसिंगी मनुंगचना ngasi कांगपोक्पी डिस्ट्रिक्ट चथखिबा सिट इन प्रोटेस्ट अदुदा ताफौ कुकी खुलगी अहल नुपी अंगांग यावना खुंजा कयाना सरुक याखी फाजिनदुना थमलिबा खुंजा सिंग टेक्ता कायदना थादोक्ट्रि फावबा सिट इन प्रोटेस्ट की खोंजंग संगसिनखिगनी हाइना फोंदोरकली कुकी खुंजा सिंग फाजिनदुना थमलिबा सिदा मरी लेनाबा लेंगा की अथॉरिटी सिंगना रेस्पॉन्स निंगथीना पीदना लेरिबा सिदा इमुंग मनुंग सिंगना सरुक याखिबा खोंजंग अदुदा मिकअप मिराव खोलना निनखी खोंजंग लोइसिंगना मखा ताना फोंदोरखिबदा कांगपोक्पी अमसुंग सेनापति डिस्ट्रिक्ट एडमिनिस्ट्रेशन सिंगना जुरिसडिक्शन की चयेतनबा लैबा मरमना थौदोगसी हौजिक फावबा मिराइदुना लैरी हाइखी फाजिनदुना थमलिबा खुंजासिंगी इमुंग मनुंगसिंगना फोंदोरखिबदा ताफौ कुकी खुलसी कांगपोक्पी डिस्ट्रिक्ट की एडमिनिस्ट्रेटिव जुरिसडिक्शन की मनुंगदा लैबनी अदुगा खुलसीगी लॉ एंड ऑर्डर ngaakpagi जुरिसडिक्शन असिना सेनापति डिस्ट्रिक्ट एडमिनिस्ट्रेशन तौगदबनी चयेतनबा लैबा मरमना खुंजासिंग खुदोंग चादबसिंग हाइबदी थौदोगसीगी अकाउंटेबिलिटी अमसुंग एक्शन टेकन तौबदा थिंथादुना लैरे हाइखी खुंजासिंगना फोंदोरकपदा था असिगी 18 ताफौ कुकी खुलगी खुंजा 15 थबक सुबा लोरबा मतुंग कांगपोक्पी अमसुंग सेनापति डिस्ट्रिक्ट का लोनबा मफम नेशनल हाईवे 2 की मफम असिदगी सेनापति पुलिस पर्सनल अमसुंग सेंट्रल सिक्योरिटी फोर्स सिंग मफम अदुदा लेना मखोइबु फादुना पुखिबनी हाइरी तुंगदा फाजिनखिबा कुकी खुंजा 15 की मनुंगदगी खुंजा 13 थादोरखी अदुगा महिरोय अहुम यावना कुकी खुंजा 13 हौजिक फावबा फाजिनदुना थमली हाइखी इमुंग मनुंगसिंगना मखा ताना स्टेट अमसुंग सेंट्रल गवर्नमेंटना खुदक्ता मिटिंग चंगदुना फाजिनखिबा मियोयसिंग अदु टेक्ता कायदना इमुंग मनुंगी मियोयसिंगदा खुसिनदुना इमुंग मनुंगी मियोयसिंगना नंगलिबा अवाबा असि कोगनबिनबसु अपील तौरकली उरीपोक्ता युम अमा मई चाख्रे ngarang numidang pung 12:15 rom taba matamda imphal gi uripok khaidem laikai da leiba khaidem iboyaima amadi khaidem bobi gi G+1 oiba yum ama electric shock circuit oigani haina singnabadagi mai horoktuna yum mai chakre mai chaklaba yum adu dukan plot oiba yumni dukan plot singadudi hardware amadi cement thampham battery workshop cha hotel grocery shop ni haidi mai chakpagi power si fire service ta paw thengna pirakpana maram oiduna fire service ki team na mai chakfam da thengthana yorokpadagi yum adugi ayamba saruk mai chakpagi maram oikhi fire service ki kangbuna mai kanbagi thabak loiraba matung nongyai matung pung 2:18 taba matamda halakhi